ꯈꯣꯡꯁꯥꯡꯗ ꯃꯥꯄꯟ ꯁꯨꯕ ꯒꯨꯗ ꯇ꯭ꯔꯦꯟ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯃꯥꯄꯟ ꯁꯨꯕ ꯒꯨꯗ ꯇ꯭ꯔꯦꯟ ꯄꯣꯔꯛꯏꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅꯕ ꯒꯣꯔꯃꯦꯟꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯒꯤ ꯃꯈꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧꯒ ꯑꯂꯨꯒ ꯍꯟꯗꯛ ꯂꯥꯛꯏꯁꯤꯅ ꯇꯤꯜꯍꯧꯒ ꯑꯂꯨꯒ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯗꯕꯥ 10ꯅꯤ ꯑꯗꯨꯅ 450 ꯃꯦꯇ꯭ꯔꯤꯛ ꯇꯟ 450 ꯃꯦꯇ꯭ꯔꯤꯛ ꯇꯟ ꯇꯤꯜꯍꯧ ꯑꯂꯨ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯨꯔꯛꯄ ꯇꯤꯜꯍꯧ ꯑꯂꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯍꯥꯄꯛꯄ ꯀꯩꯅꯣꯅꯦ ꯁꯦ Ninth goods train arrives at Khongsang. Mapan suba goods train. Wagon taraga lona na yawakre.